ꯈꯨꯔꯨꯝꯖꯔꯤ SKTV न्यूज़ येंबिरिबा पुमनमकपु याइफबि तावरेमना तारामना ओकचरी अहानबदा मरुइबा पाव मालेमदा ममिंग लैरबा थिएटर आइकॉन रतन थियाम मसागी अनाबा अमना मरम ओइरगा ngasi नोंगालमदाइ लैखिद्रे माइकै कयादगी अवाबा फोंदोकनरकली Regularization process loishin da bama di regular PEP da bagi mayok da lecturers sing na pen down khongdang chang sing khibadagi school sing da chang nine class to bangam dre hairi amasung RPI twalegi national executive meeting da Maheshwar Thongauzam bo amukhana national secretary sing da Hauzik Pau Sandokna Pizari Malemda Maming Lairaba Theatre Icon Ratan Thiyam ngasi nongalamdai lekhidre maikai kayadagi awaba phongdoknarakli theatre gi saknairaba playwright director designer musician painter amasung actor loinana sangit natak academy awardee asi masagi anaba amana maram oiduna rimsta laikan naramloba matung ngasi lekhidabani Chahi humfudra taret suraba theatre icon asina lekhidabada Manipur amadi mapalamda lairiba miyoi kayana awaba amadi nungaitaba phongdoknarakli laikai gi miyamna nungshina nimai haina sukauba saknairaba Ratan Thiyam gi hakchang adungasi mahaki pongna famlamdam Imphal West district ki uripok hawam dewan laikai dagi mahakna kumja lising amaga chamapan humfudra tarukta lingkhatlamba uripok kangchup road samusangda laiba Chorus Repertory Theatre da Puraktuna Miyamna Lai Shukatuna Ikai Kumnaba Udki Thoramadu da Hanagi Chief Minister Okram Ibobi Hanagi Art and Culture gi Minister Langpok Lakpam Jayanta Kumar Civil Amadi Police ki Makok Thongba Singh Film Theatre Amadi Drama gi Saknairaba Artist Laikhidraba gi Imung Manung Amasung Sagai Nata gi Miyoy Kayana Sarukyakhi Art and Culture gi Hanagi Minister L. Jayanta Kumar na SKTV da Phongdorakhibada Ratan Thiyam na laikhidaba asi Manipur amadi malemgi oina khwaidagi achangwa misak ama mangjabani theater bu nungsiba chen chongliba kayada Ratan Thiyam na laikhidaba da mensinba ngamlaroidaba achawba awatpa ama adumak leihoragani haiki laisukatuna ikai khumnaba amadi awabu phongdokpa aduda sarukyakhiba senior journalist and ibungo chawbina hai Ratan Thiyam gumba theater gi lamyanba misakti Chahi lising kayagi matungda taibang pan asida amukhana khongdarakani haina singthakhi mahakna makha taraduna laikhidraba Ratan Thiyam gi maming leiraba play Chakravihu Urubangam Uttar Priyadasi Ritu Samharam amadi Anthyukna Indian Theatre da achoba mafam kali hairaduna hinglingai da thengna khiba awanungai kaya nauhongnana ningsingkhi Tungda miyang mapung faba ikai khumnaba utpagaloinana laikhidraba gi aroiba mathau mangam pangthokhi
Kisi yang thasi da bamu ngamada kumyam ko ja kuni shone ne khan bai tai theater level kuting ba ke di anu mangan pi pi de bo ja thukki ba se loinam ga koi da kai no khang da ma kali tu pungam tu pi emotional feeling ama haw ba man tu masina madam chaw be kam ma de koi Manipuri sing da particularly theater level sing da ho ba ma de chaw le ne khal le du to to ko ma ka sakiro makalgi choba ma pangkan bi so sina sol ma hinda mangai lu ing tak na le sono da patna to na tuna koi su ka na sang nai nai le change the theatre in Manipur when we were young. Imphal was one particular production of Tanimai, and it took the entire state, the entire country by storm. Imphal. I still remember when I was in the university in Delhi, this came to the Pragati Maidan in Shakuntalam, and the entire young crowd of Delhi could see Tamunimai's Imphal. It has been a long journey that we were very fortunate to be with him. We saw his productions. He took the world by storm with his trilogy. Chakravyuh was one that I still remember. Mr. Ratan was an exceptionally talented he will come once in 1,000 years. I have had the fortune to be with him at this very chorus, and during the time of rain when this was flooded, we had spent some time together. He was not only a director. I read some of his beautiful poetry, and he had a lovely handwriting. And in fact, I was very much inspired by his handwriting that you can still see on the board of this very chorus. He leaves behind a chapter of the theatre, not only for Manipur, for India, the entire world. And I think many people who had known him, many people who had watched his productions, his directions, his philosophy, Hiroshima. But I still can remember Imphal, as I said. That was a turning point of our sense of appreciation for theatre for Tanimai. Lecturers Association Manipur LM 2018 batch ki thongmi singna tha sigi tangkun mathoi dagi horaga tangkun taruk fawba changsilakliba pen down khongjangna lenga ki higher secondary school gi mahiroi singda awaba kaya mayokna lei ngasi uri po ahan themlai kai da leiba Iboton Sana Girls Higher Secondary School gi mahiroi singna school asegi gate mamang da thoktuna mahiroi singbu mapung fana mahai tamhalu haina protest angchan khrei ngasigi khongjang adu da lengak na matam chana thabak paikhatabana mahi masing tambagi kanglon kai hanba amadi mahiroi singda awaba piba tawbiganu oja singi pifam thokpa salary athubada pithokpiu aikhoi lairik tamhanbiu lengak na matam chana thabak paikhatraga oja sing amadi mahiroi singda awaba pibagi thawong yaning de haina thaba placard kaya su sizinaki अकोई हुजिक 12 थाने बगी दमकता खोइ से काउंसिल एग्जाम के प्रिपेयर तौरिबा छात्र ngaतनि ओजासने पेन डाउन तौबगी दमकता खोइ क्लास तगक्तबगी मरम ओरगा खोइ हुजिक क्लास सिंसे अमदा मपुंग फाना चु तौबंग हमदे सिलेबस अमदा कवर तौदबनिना छात्र सिंसे एग्जाम थानबगी दमकता मथा छादनो खोतना अमदा एग्जाम के मताना प्रिपेयर तौबंग हमदे अथॉरिटी ना ओजाना तौरिबा पेन डाउन असिदा मोइगी अपामबदो फंगहन बियु हाइदना खोइना हामबदा हाइजरी अखोइ सरकार स्कूल असे सुमाइना तौरगदी अमदा मांग थाबसु ngमरoi ओजाना ताकपिदबदा छात्रना कमाइना तमलुगनी अदुना मसी अथुबदा मरि लेनबा अथॉरिटी ना खरा थुना यंगसिबियु हाइना फोंदुजरी अमरोमदा मणिपुर लेंगाका नौना रेगुलराइजेशन तौख्रबा लेक्चरर सिंगा थुबा मतमदा यासिनबा पुरक्तुना महाइरोइ सिंगु महौसागुम क्लास तौनबा इबोदन सना गर्ल्स हायर सेकेंडरी स्कूल गी सीनियर लेक्चरर संगीता सोरामना लेंगाकता अपील तौरकली pen down strike tauba sina maram oiraga school gi normal functioning of the class da yamna achoba ahoba amasum inconvenience oire aduna yaragadi akoi gi yam thuna yanaba puraktuna akoi normal class phajana tauba ngamhanbiu haina aina haijari हौखिबा जुलाई कुनमाथोइदगी चथरकपा नौना रेगुलराइजेशन तौख्रबा लेक्चरर सिंगी पेन डाउन स्ट्राइक खोंजंग नमरम ओइरगा
Ramlal Pal Higher Secondary School ki class management da chauba chaitheng ama pire hairi school asida hanadagi subject kharagi haibadi MIL home science na chingba subject ki oja watpagi awaba lairingai talaksida regularized lecturers sing na pen down strike toksilakpa asina school asida achauba ahoba ama pire haina school asigi oja amadi mahairoi singna phongdorakli khongjang chathariba oja sing amadi mari leinaba department ka athuba matamda yasinaba ama puraktuna school sida mau sagum amuk class tauhanbiu haina school asigi management committee gi maikaidagi mari leinaba singda appeal taurakli Orang nahan tak termasuk lagi kerana korban dalam infraction. Si nombor mereka mungkin tak boleh filmnya. Wah apa mai? Abang ayahnya ayam jamari ni nama. Jadi apa tu gini beti. Yang di lain dua poci dan ayam mereka cepat tu biraga. Orang nak waktu makin panggil mana ayam tu. 2022 की जनवरी 8 सिदा कोई रेगुलर टागी बनी अदुगा कोई सरकार की गाना भी मतुनिना मागी 2023 की अप्रैल तक कोई रेगुलर पे ये अदुगाइना याना भी मतुंदा ऑर्डर ठोकी बनी अदुगा हुजिक 2025 यौरे 2025 की जुलाई यौरे सही अहुम मयासी कोई दाउदेनी रेगुलर पे फम जुलाई बनी कोई अवाब से बिदरब्रा कोई लाइक यामना कोई डेडिकेट sincere like for example say class which of the sanjara e duga for example so dum khanjai anga gi class kai su koi chang nai na luxury adikde anga ga se koi sumaina speed pen down strike sina anga ga se da koi da chekthem phang ji su koi phangan janing de adu ko koi upai su ai lai rak ta badagi koi pen down strike se sa thajabani madam sing jo han gi leram badi awal pa madam no so yin bira panga de le da madam gi hak oza sing gi hak khara da speed na ba madam government gi mai ke de so ko ni jare duna atuba madam da madam hoi gi han sing de me happy na ba de akoi school class phazan to bina ba da government da yasna ba bi hai hai jai Contract lecturer sing regular tahalabasu madugi process loisindaba amadi regular pay pi dabagi mayokta Lecturer Association of Manipur 2018 batch ke oja singna tha sige kunmathoidagi pen down strike chang syllabus sida Chawyai Higher Secondary School Thobal gi oinasu oja taramathoina khongjang asida sarukya khibana Chang naina ningthina class toba ngamdre maramaduna mai tamba fanganbiu haina mahairoi singna ngasi khongjang changsin khrei school asigi yamlaba mahairoi singna Thobal Police Station ge manak National Highway 102 gi nakalda sangna lepaga loinana kholaw kaya lauduna changsin khiba khongjang aduga mari lainana school asigi mahairoi amana phongdorakpada school asigi mahairoi singna mahi ningthina tamba phanglaktaba numit humni sujilakle Kari marang no haina thigat ubada oja sing strike yaw khibana oiramle lengak na oja sing bu mirai ba tawbiganu oja sing gi maram chaba diman lengak na piduna mairoi sing bu lairik tamba phangan biu haiki makan mating ni maru na stream ko ni magda oja totally soalnya second the drama to is not defang to sino maru ba and then down strike to sino maru ba kan sida angang sida aduki mate sabu pire Principal amadi ojasing punamak pokpai ga khange maram masina state government na yabi gi bagi matungin na apogis and non strike to bidiba etogi colleagues side tare etogi teachers community gi makoi ju khami laga tungda holok provision bilen sigi singa sigi ju khami la kanda khaba ko birakani habi sa tawi odi odasing ga sa thari ba strike asina akoina mapung phadna hai taman bagi system ama haibado akoi ore aduna mathang thaiga je thaga doi ba akoi brother sana bas cover tawdabana makoi nu yang awaba ma mayong nare maruina akoi class 11 su mathang thaiga gi council la mani haiba ma akoi da wafang ama leijare masna june gi na february fawa thangba doi ba lai sila akoi ju social syllabus cover tawroi ta haiba gi anda pakhat ba ma faujare aduna lainga singna meaning sangiduna odasing gi apam ba se pina view Higher Secondary ki lecturer singna changsiliba pen down strike na Kakching Higher Secondary School da su chawna chaitheng piri school asigi English amasung Manipuri subject singi class ta chawna khudong chadaba mayok na rihaina school asida class 12 tamlibi nongmaithem priya desini kaubi mahairoi amana pen daba phongdorakli oja singi strike asina makhata na chatharaklabadi syllabus loishanba ngamdabadagi mahairoi singda awat pakaya lehoragani maramaduna Khongjang changsiliba oja singa lenga kayanaba ama puraktuna mahusagom ningthina mahi tamba phanghanbiu haina lenga ki pukning chingsilakli amaromda school asigi vice principal Nomaithem Sunita na phongdorakhibada
pen down strike na school asige academic atmosphere da chauna akaiba piri school asida nauna regular takhiba oja tara yauri khongjang changsin bada oja sing asi yaukibana English amasung Manipuri subject singi class ningthina loba ngamdana leire lengang na thobada wathok asi loishin biu haiki Mamangi tang kun ga mathoi dagi moi pen down strike ama tauki aduna maram oiduna aikhogi school da aikhogi school gi oina di oja tarani masida yaurisi oja tara sida mainly amna maru oiribadi English ki department sima English ki department sidi aikhogi oja sikhaktana puba department oibana English ki perot sima adum horaba adagi aikhogi regular oja si Manipuri gi amagakta leibani adagi mogi sigi kangu dagi oja ani khak amaga punma pubane ba aduna Manipuri sima su class full tawbangam dre English sima pura hore aduna akogi school da mogi strike si hogi badagi suki matik period arrange tawbada khudong thiba thoklaba adagi angang chingchi sarang naraga class phajana tawbangam dabagi problem mayam ama leibasina maram oiduna aduna sarkar gi maigei dagi oja singchiga yanaraga athuba matamgi manungda akogi demand ji yasinna duna hanagi normal class to chathabina bagi damakta haijari ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕꯁ ꯀꯣꯚꯔ ꯇꯧꯔꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯁꯥꯗ ꯐꯥꯎꯖꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯁꯔꯀꯥꯔꯅ ꯑꯣꯖꯥꯁꯤꯡꯒ ꯌꯥꯅꯕ ꯑꯃ ꯄꯨꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯣꯏꯔꯝꯕ ꯑꯦꯀꯥꯗꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯕꯤꯔꯛꯎ Lecturer Association Manipur LAM 2018 batch ki oja singna changsiliba pen down strike na Entomchau Higher Secondary School mayang Imphal da su chauna chaithing piri school asigi lecturer kaya su strike asida yaukibana class ningthina tawba ngamdre amadi maut sinbina ba oja su leitabana school asi half holiday tharaga leiri hairi school asigi biology department ki lecturer Abuzam Birendrajit na haikibada oja singna lengak na singnarakpa thabak sing pangthoktuna mahairoi sing takpi tambiduna lakhi maramaduna kuina waraklaba oja singna taliba demand sing lengak na PBU karigumba lengak na thabak paikhatrabadi oja atai sukhongjang asida saruk yarakani haiki amaromda mahairoi sing maikaidagisu class 12 ke exam thagadaba mahairoi singna ningthina class chang naina yauduna hotnaba matam asida oja singna khongjang changsin khibana chauna khudong chahandre ningthina mai tamba fangna ba lengak na oja singi demand sing khanaduna thabak paikhat piu haina taksilakli Mandirim de chathari ba pendang strike sida akoi Entomchau High Secondary oja sing jo support tawdu lagli ngasi chathari association no talai ba dabi habi oja sing je nauna regularize tawdu dagi hauna 2023 gi April dagi regular pay pi gani har ngasi phaw pi den lagli hari ba pay je phangdaba na maram moira kan da oja sing yum bu bangam daba yauna re awa ma ba kya mayong re akoi na ngasi phaw da sarkar na piba duties mayam ma soi da bi da pangthok tan lagli da hojik se sarkar na akoi oja sing awa ba ji ubiraga talai da mi jathu matam da pibi oina hajari sangna class torukta bataragadi class 11 12 maru aina class 12 ki council gi exam nakpana maram oiraga akoi gi amang ma mem lakani maram asina mari leina ba government amdi oja singa athu matamda wari sanduni asina purakpiyo Jiribamda oja singi fangfam thokpa rights phanghanbiduna mahusago mahai masing tamhanbiyu haina MSF District Council Jiribam and Vivek na phongdorakre ngasi Jiribamda laiba mairoi lupmanga MSF Desham KSA Suk amadi AIMS na sinduna MSF District Council Jiribam gi office ta pangthokiba pawgi mifamda and Vivek na makha taraduna ngasi Jiribam Higher Secondary School da changsiluba matamda 2018 gi contract lecturer oina appoint tawraba matung 2022 gi March 9 da Commissioner Education S na regularization gi order thokraba Jiribam Higher Secondary School gi oja taramathoi amasung Borobekra Higher Secondary School gi oja mari yauna tha asigi tangkun mathoi dagi oja singna pen down tawkhibadagi mai masing takpi na bo oja watpana maram oiduna academic atmosphere da chauna akaiba pire mairoi singi rights to education mapung fana fanghanbiu loinana oja singi fangfam thokpa rights singsu fanghanbiduna mahausagu mai masing tamba fanghanbiu haiki contract lecturer oina appoint tawaba matunga 2022 8 March da Commissioner Education S na regularize order thokaba Jiribam Higher Secondary oja pramathoi amasung Borobega Higher Secondary oja mari yauna tha asigi tarik 13 dagi oja singna pen down tawkhibadagi mahi masing takpinaba oja watpana maram oiduna academic atmosphere da yam chawma khudong thingai nimle right
education mapung fana phanganbiu loinana oja singi phangpham thokpa right sing adu phanganbiduna mahusagum mahi masing tamba phanganbiu haiduna mari leinaba authority singna media gi turanda haijiri Kuki National Front KNF na chothakiba lupa crore chahum kungi lamgi compensation scheme asi khudakta thigat piyo loinana su agreement asi review tawbiyo haina Maitai Heritage Welfare Foundation na Union Home Minister da Cherol Thakre haidi ngarang Maitai Heritage Welfare Foundation na Union Home Minister Amit Shah da thakiba Cherol aduda Manipur gi micha miyam gi lamgi compensation gi senfam lupa crore chahum kunda India lenga ka suspension of operation su da lairiba Kuki National Front KNF na lana haidat khibagi scheme ama thorakli pawasida lengang na chawkhat thaurangi thabak paikhatpada miyam gi lam kakhibagi compensation gi senfam da KNF na ain kain extortion tawduna namfuda amadi ain kain na yausinduna senfam haihat khre haiba mayek senglakle KNF na chathariba thawong ase criminal oiba khaknatana sugi marumda aranba thabak kaya tawre haiba takle scheme asida KNF ki finance secretary Jangboy Kipgena luchingduna namfuda micham khunja singi khutiek sing ahangba chebang amada lawraga compensation gi senfam sing dagi chada humfudra manga gi senfam sing lokthokibani mari leinaba deputy commissioner da victim sing na complaint tawrakhiba sulaikre loinana hat kani haina ke lakhiba leirabasu khunja kunna sengba sing media da fongdokre asigumba lu daba thawong kaya chathariba KNF asi Housing Central Lengakna su agreement makha chathaduna leiri micham hatpagi security force ta attack torakbaga mari leinana hairiba group asegi mathakta NIA na su housing investigation kaya chathari karigumba Central Lengakna makhoigi mathakta action lawbagi mahutta group asiga makhata na su asi chatharaba ahenwa senfam sing pithaduna yokhatlaba matam kharagi matungda state asigi micham miyam kayagi laibag Kari oirakani haiba khanbiyu su agreement violate tawi haibagi Manipur gi lengak na fawba cabinet ta puthoktuna group asiga makhata na agreement tawraro haiba lawkhrabani haina Cherol asida palli New Delhi da laiba Maharashtra sadan da ngarang pangthokiba Republican Party of India RPI atwale gi anoba office barrier khanbagi national executive meeting da Party asigi National President Oiriba Ramdas B. Atwalebu adumak National President Oinaba Khankre loinana Party asigi National Secretary Oiriba Manipur State Committee ki President Maheshwar Thongnawjam busu amuka hanna National Secretary gi fam sinarakle haidi Party asigi Parliamentary Committee ki key member amasung CWC gi member su nauna hapkre National President su Oiriba Union Minister of State Ramdas B. Atwale yauna Party ke luchingba sing amasung thaupuba sing yauna pangthokiba thoram aduda RPI atwale party bu Manipur ge regional party ama oina ECI na sakhangkiba busu President Ramdas B Atwale na harawa fongdokhi mifam aduda saruk yakiba Maheshwar Thongnawjam na Manipur gi leidiba issue singda regional party ama oina thabak tawgani haiba wafam hena chetsina thamkibaga loinana Party asigi National Secretary ama oina party gi national level da chathagadaba thabak thoram singda thawayang na honagani haina su mahagna phongdokhi haidi Electric tower yungbagi lengakna compensation pithoktrabadi tha sigi kunnipan dagi 132 kV Rengpang Power Substation asi thingzilagani haina JAC against non-payment of 15 number of tower posts at Rengpang and M Khunau village under 132/33 kV station by MSPDCL spokesperson Asingpau Gangmai na phongdokre Manipur Press Club ki thangjing hall da pangthokiba paugi mifam amada Asingpau Gangmai na makha taraduna haukiba kumjali singani tarada none district ke manung chana laiba Rengpang amadi M Khunau village ta MSPDCL amadi matam adugi local MLA shu oibaga loinana deputy CM su oiramba G Gai Khamamna commission loiraba matung sale pigani haina thajaba piduna 132 kV gi tower tara manga adu yungkhibani hauzik phawba compensation pithok tabaga loinana mafam aduda law uba farm tawba amadi yum saba yadana lairi kumjali singani tara humdoida power grid company na yungkhiba electric
टावर तरुकी लुपा crore ama lakh kun taruk kalising yang kayumdoy ga lupa chamanga ga humfudra mari gi senfam asilam mapusing da pikre adubu tower tara mga gi lupa crore ahum hen bagi senfam di hauzik fawala mapusing da pithok tana laidi hiramasi gi matang da kumja lisingani kun mari gi april tara mga da matam adugi power minister th Bishwajit amadi nungbage amale dingang nunggang may da dio letter ama pisinduna senfam asi athuba da pithok na bataksin ki adubu hauzik fawba sale pithok tana laidi maramaduna Pipam Topa Sel Pitok Trabadi, Tha Sigi Tang Kunipandagi, 132 kV power substation asi Thingzalagani Haiki. 2010 the construction dhaukre 15 towers se MSPCL na 2011 da mokoi commission taukre ngasi phawba mokoi compensation siki masupi de 15 nodes na tower sagat chiba 132 kV substation adugumbagi line se lamji yamna sokrabni low uba mafam makai uba yadre farm toba makai toba yadre yum saba yadre aduna mokoi ge assurance matung ina torokadra haina khunja makai dingai bani dunga si phawo toroktre modigi damakda hojik se level 15 towers adugi lam mapu singduna joint action committee ama semlaga ngasi ki press conference sinbani by 20 July government na positive response to drabdi akhoi 132 by 33 kV substation at Rengpang se thingji lagni haibagi ultimatum de yaw khrabni Cookie Students Organization Sadar Hills case OH amadi atay miyoy sing na Kangpopi District ki PWD office Sadar Hills ki lamsing ain kai na khopchiliba sida Thadaw Students Association TSA na nungnangba phongdorakli ngarang TSA na thadorok pachirol amada PWD Sadar Hills Division ki office ki lam asi lauksin khibana maram oiraga Hauzik office asi Imphal gi khuya thongdagi thabak tawri amadi matam kharagi oigadaba office ama Kangpopi district tagi kilometer amarom chatlaga laiba Daily Village ta semgatnaba thorang tawriba asisu athingba mayoknari karigumba Daily Village ta lairiba PWD Sadar Hills office asida amuka athingba piraklabadi makha chatharaklabadi PWD gi Kangpopi district headquarter da laidiba sengma mafamda lam khopchileba si khudaktagi chatkhigada haina TSA na akanbu wafam thanglakli loinana lam mafam asi mari leinaba asengma mapuda sinaramgadabani maramdi miyamgi thabak thoramda apanba piroitabani asigumba ain kaina lenga ke office leiriba mafambu kanagumba organization amana khopchin khiba haibasi yade amadi madu aingi wangmadani haina phongdorakli maramaduna Manipur gi governor district asigi deputy commissioner amadi mari leinaba department lam khopchin khibagi thabak tawriba singgi mathakta akanba thabak lokhat piu loinana Sadar Hills division da leiriba miyamgi yaifanaba amadi chawkhanaba thabak thoram paikhatliba chawba thodang lauriba PWDSC Kangpopi district headquarter da thambiu haina lenga ki pukning chingsilakli Tongan ba demand sing thabak ta onthok na batak sila duna Tribal Youth Council Manipur na Manipur gi governor da memorandum ama pisin kre tha sige tangkon ma thoida TYCM gi mihut kangbu amana governor ga unakhibada pisin khiba memorandum adu da yauri ba demand sing di Hill Areas Committee gi chairman bu mapung faba authority piduna tribal singi chawkha thorangi thabak ningthina paikhat pangamna ba Lising amang chamapan humfudra ni thogi June kunda thokiba presidential order adu semdokpa Manipur Balach Authority in Sadar in Hills area 1956 semdoktuna matik chana fund hapa travel sing na kundabam fam sing da paikhat pa chawkha thorangi project sing thunayang na loishinduna madugi kana ba fanghanba Directorate of Tribal Affairs and Hills Department Tribal Research Institute TRI amasung Manipur Tribal Development Corporation Limited MTDC gi award pa staff sing yeng sinduna men khatpa Manipur State Commission for Scheduled Tribe MSC ST contract staff sing regular tahanba amasung Autonomous District Council ADC's Manipuri staff sing da taret suba pay area piba asina chingbani
Takiel Gahari Lambi world class oiba lambi oina semni hairamaga hauzik fawa thabak paikhatabana Manipur gi khwaidagi fataba lambi singi manungda ama oire haina laikai adugi miyamna phongdorakli ngasi paumi singna Takiel Gahari lambi da chatlubada mafam adugi khunja sing awaba kaya mayoknaba thengnarakhi masigi matangda laikai adugi miyoi sing unaduna wari sanabada laikai adugi miyoi aman hairakhibada Takiel Gahari lambi gi Fibam Patlak Tabasi Matam Kuidakle, Nong Chuba Matamdana, Lekom Toktona, Chatokta Sintaupada, Yamna Kudong Chade, Nungsa Saragana Uful na Manak Nakpada Labor Yum Singi, Angang Amadi, Ahal Singda Anaya Kaya Yaukle, Mamangda, Patsor Constituency Amale, Sapang Kunjakeshwar Allies Kebada, Miyam na Haidubadagi, MLA na Laktuna Yang Sinki, Matangi Numitay Sing Karat Chairamaga, Tuminelay Sinkre, Housing na Lambi Semba Dilay Radana Hanna Fawa Yang Lakidre, Miyam na Tegnari Balambigi Awaba Si, Atoba Matamda MLA Amadi Marilay na Department na Yang Simbidu na Semjin Biu Haina Apil Taraki. Sahi tararo bihela hela bari apis de nungai angang nu bising ju loi na re ipung na kun jo kada soro ma pan da leiba khoi ju leiba ngam dre phunjina ngasi ngarang gi lambi na teba taw isi matam ji sange ba emele khoi ke ba se bungo ke ba se kawe khoi na adu athu matam da sembi ni na haire adu gon mo nga laga ising gara sara me adi ising bo chai bi ya dre adu khoi paja se tu ki mati wa ba hunu gi wa re lambi se ya dre Kongku sulai ipon nak tangai le ba yaraga di ne lambi ja athuba matam da ne semjan biyo ba Imphal is District Health Society na sinduna district level launching of Stop Diarrhea campaign 2025 February thoram ngasi UPIC sangai pata pangthokre diarrhea ke Rokdam Safai or ORS ke rakhe apna dhyan haiba wakhalonda pangthokiba thoram aduda Imphal Municipal Corporation gi Ward number 18 gi corporator Lai Mayum Inunganbi Chief Medical Officer District Mission Director Dr. L Indira District Asige ICDS Cell CDPO Kairao Bitra Block RK Binita na sarukyakhi Child Health ki District Nodal Officer Dr. KSA Santhalembina haikibada Numin mangani hena khong hambada I yauraklaba chau thau yarakragadi manak nakpa hospital da pukhatpiu diarrhea dagi karamna ngakthukadagi haibagi matangda miyamusu wakhal tahanki asama di anganwadi workers singna chahi mangagi makhada leiba angang singda mangjawnana jingkha mari ORS pibinabasu mari leinaba singda haiki Designing assessment rubrics amasung outcome based evaluation gi matangda chayol ama chupna chathagada ba workshop ngasidagi Thambal Mari College oinamda hokre college asige internal quality assurance seal IQA shina Manipur University gi college development council CDC ga khuchamna duna tha sige tang kunmapan fawba chathagada workshop adu hogdokpagi thoram aduda College Development Council CDC ga director professor Hanjabam Sukhdeva Sharma Liberal College Luang Sambang ki Principal Professor N. Sanjoy, DM College of Teacher Education ki Associate Professor KH Dinesh Kumar amasung Thambal Mari College oinam ki Principal Professor KH Mohan Su sarukyakhi. Manipuri Sahitya Parishad ki Secretary Oirambata Natana Bia Ambedkar Award Literature Ratna Award Winner amasung Assam gi Hozai gi Senior Citizen oiramba Nongthomam Indra Kumarna thasige aukiba tang tara tarukta laikhidabada Manipur da lairiba mahaka khangna chanaramba amasung mari matagi miyoi singna awabu phongdoktuna ikai khumnaba utkre sangai prong mamang laikai da laiba Konthausam Somorjit ki da pangthokiba thoram aduda laikhidraba Indra Kumar gi photo da sarukyakhiba singna lai shukatuna ikai khumnaba utpagaloina na minute ani chomina leptuna awaba phongdokhi laikhidraba Indra Kumar Assam gi Hozai da pokcharabasu maitai macha ama oina imalonda lairi kaya irambata natana Isagi lining bo awang bathakta chingkhat piramba amasung lamjing lamtak piramba miyoi amani mahangna iramba lairik singi manungda singtha chaitharol thamoi gi tengthakhol prithibi aidi
वागदौरी असिना चिंबसिंग पनबा याई। अरोइबदा मरोइबा पाउसिंग अमुक हन्ना पिजरी। मालेमदा ममिंग लैरबा थिएटर आइकॉन रतन थियाम मसागे अनाबा मन मरम ओइरगा ngasi नोंगालमदाई लेखिद्रे माइकै कयादगे अवाबा फोंदोकनरखली। Regularization process loisindaba amadi regular PAP dabagi mayokta lecturer singna pen down khongjang changsinkhibadagi school singda chang naina class toba ngamdre hairi. Amasung RPI Twalegi National Executive Meeting da Maheshwar Thongnawjambo amuk hana National Secretary sinarakre. Matasida bulletin asi loisinjare Manipur miyangi punsida khwaidagi hena maru oiba state asigi lebasigi amadi malemgi pausinggi damak Sktv'S news pumiteng tadon lebiu loisila koda punang pumkana khurumjari.